Child care institution singda angang sing ningthina thambidaba amadi ningthina loina bidabana angang singda mental health ki problem kaya thokale haina Manipur Commission for Protection of Child Rights ki chairperson Sumati Balaning thokjamna haikrai. Desam ki tara nipalak suba mapok kumon thoram pangthoktuna mathong masa khangba oza tareta sahi asi gi oina jingu maiso konang thabe award khusinaduna ikai khumnaba utkrai. Miyam puna wakal taminadraba amadi section drabadi the addiction center kaya lingdunasu mayai ka badrak tagi laptop ngamloi haina social welfare gi director NG Utamna phongdokrai. Amadi Imphal Morelambi Pathokpadagi Sokalaba Kulsingi compensation Pithokpa Yauna authority ga yanaki bu wafam sing thabak to onthok trabadi makal makha kya ge khongjang changsil kadori. Kurumjari Times of Manipur News yengbri bisung taram noksari hojik maroi pausing sentong na pijari. Child care institution CCI singda angang sing ningthina thambidaba amadi Fazana loina bidabana angang singda mental health ki problem kya thokale haina Manipur Commission for Protection of Child Rights MCPCR ge chairperson Sumati Balaning thokjamna phongdokrai. Wafam asing ase nongmagi oiba child care institution singda CNCP amadi CCL gi matangda review meeting kam consultation ge mifam da phongdokhibane. Manipur Commission for Protection of Child Rights MCPCR amadi Saiba Bharti Manipurna National Commission for Protection of Child Rights NCPCR ga khusamnaraga pangthokpa thormaduda chairperson Sumati Balaning thokjamna makha taraduna commission na mari leinaba social welfare ge official singa child care institution singna yengsinba amadi matam gi oiba awareness pibagi thabak sathaduna lakle CCI singa juvenile justice act ke niti niyam sing mapung fana indaba kyasu thengnaki loinana ningthina toramba kyasu leramki asigumba niti niyam indaba CCI singa sida leirib angang singa sida ningthina tobidaba nungsina loina bidaba vocational training gi khudong chaba pigedaba adu phangdaba kaya thengnaraki masina angang singda mental health ki problem tholaktaba leitaba sunate hojik social welfare department ki makhada sarkar gi oiba children home ama observation home ama yauna home manga lei aduga Ministry of Women and Child gi makhada funding phangduna chalaiba NGO contract ruklom lei makatana CCI singa sida leiriba angang singa si ningthina thamnaba amadi mental health ki problem thoktanaba makhata ba kari thorang tawbadage haibagi matangda ningthina pau phaunaba honabani haikhe tungi yumbi oidoriba adagi tungi asama yamama CCIS de lejaraga su CCIS de leibangang kayama kogi doctor oiba yaukri army oiba yaukri adagi achaw asang yamama Manipur gi pha kogi sanaroi oiba bhau yaukri ko adu moida homely environment phangdabana maram moiraga pharakado angang yamama su mangdana leiba yauri yebako adu sigumba angang singa se kamain tawraga moida hidia chumba lambi asengba lambi ko adagi piriba jeje ekna piriba niti niyom se kamain tawraga chalalaga makhoi singa sibu batungi afaba yumbi ama semga dage haibasigi sida pandam thamjaraga ngasigi asumba program se pangthokjaban National Commission for Protection of Child Rights ke Northeast Cell and Education Division ke senior technical expert Fares Saha Social Welfare Department ki director NG Utam MCPCR ki member CH Anita Amadi RK Sumitra su hokdokpagi thoramadu saruk yaki Tungan ba NGO singi thaupuba sing Social Welfare Department ki official kya su saruk yaki NCPCR ki senior technical expert Fares Sahana Northeast ki oina paring naina satharakpagi saruk amoina review meeting kam consultation program asi pangthokpani state asida leiriba CCI singda leiriba angang sing karamba phibam da leiribage mental health ki phibam na karam tawri home da leiriba angang sing phibam phana thamnaba kari thorang paikhet kadage haibigi matang da nainaduna review toba amadi recommend tawnaba honabani haiki Today's program is a focus on rehabilitation aspects of children who are in CCIs and also catering to their mental health needs. So that's the primary focus. Often it has been noted that the JJ Act 2015 and its Model Rules 2016 has very beautifully prescribed, very nicely documented that what all should be there in a several CCIs actually running in Manipur across Pan-India. We have observed that in many of the CCIs, certain things which should be there from the perspective of the rehabilitation and Desam gitara ni paluk suba mapokubon thoram ngasi GM Hall da pangthokre
Improving learning outcomes calls for strategic reforms and intervention haiba theme da pangthokiba thoramaduda Manipur University ge Dean of Student Welfare Professor T.H. Ratan Kumar, Desam ge President Salam Akas, Angi President Joseph Adani, KSO Headquarter ge President Pautin Thang Lufeng Amadi, AIMS ge President Kumuzam Romena Matangsina, Chief Guest President Amadi, Guest of Honor Oina Saruyaki. Thoramaduga mari lenena mathong masak khangba tuan ba mahiloisang singdagi khangalaba oja tareta sahi asigi oina chingu maiso khonang thaba award khusina duna ikai khumnaba utpa loinena blood donation camp pangthokuna mapung oiba saktam oikhi. Thoramaduda Chief Guest ki warwal pireduna Manipur University Dean of Students Welfare Professor Dr. T.H. Ratan Kumarna mahiroi singda kathopagi thona leiba tangai fade leibak amagi tungi leibak haibasi mahiroi khunai gi khutta lei punsi gi tangka kya gi manungda naha oiringi matam haibasi yamnansu maru oiba amadi atenba matam ni tangka asida puning changna honaba kanba amadi kathopagi gunchen ba mathau tai leibak asina education gi lamda asuk yauna sothariba asi haukraba matamda Mahi tambagi kanglonda asauba asoiba ama laikibanani. Hojiksu mahi tambagi kanglonda asoiba kaya ama leire. Masimag semdok patangai fade haiki. Yamna 19th century adai da. Adai mamangdadi moise dharma ki bari lainaba laik tamham changwaina toroga. Hojikki laiko modern education ki conception nate. Ada aina hajagi di sini education se masi khakkar moise kanba mangane na pretend se education da yamna khawai awle ba. Education se moi angpa pame emphasis bi adagi di 19th century dagi di moise da se education of the India adagi di moi chapel pale ba ana Germany ye Japan ye pithvi ki chapel level ba se 100% educated garden basic ana education ka amna le ba se chapel pe India Ka Manipur Yoga and Nature Care Association Kaksing na sindana Healing Point Integrated Rehabilitation Center for Addiction IRCAGI Annual Recovery Meet ngasi Kaksing Chumang Machin Manau Chingda Leiva Ananda Singh Yoga and Nature Care Research Hospital gi Yoga Hall da pangthokre. Thormaduda akhanaba mithunglen oina saru yakiba Social Welfare Department ki Director Ngangom Utamna aikoi khudimangna puna wakal taminadraba amadi sectiondrabadi the Addiction Center kya lingdunasu mayai kawa drug tagi lapthokpa ngamloi. Aikoi gi lamdam asi the Addiction Center laitaba lamdam ama ohen bahibisi miyam gi apamani. Manipur lengang nasu war on drugs haiva khongthang kaya lokhatuna inkhalakliba naharul singbu mayai kawa drug tagi lapthokana bahonari. Masigi mathakta addict oiraba miyoi singna thamoida asetpa firep amaga loinena mayai kawa drug singdagi lapthoknaba honabagi tangai fadabasu lei haiki. Manipur Sarkar nasu maike somda war on drug haidana hujik paliba sarkar china honari. Mamangi sahidagi nisal itraba Manipur semlasi haidana tonganba program ama paikhanaba honari. Masina ayamba akhena prevention da focus tawbuni. Thormaduda Healing Point asidagi recover tawkraba matam sanga mayai kawa drug tagi lapthoktuna mai pakpa punsi ama fangduna normal life ta laikraba miyoi singna makoi makoi gi punsi wari miyam da pawdamba amadi hojik Healing Point asida treatment tawriba miyoi singna center asina makoi bu afaba lambida puraknaba hona biriba kya gi matangda makoi gi wakalon sing miyam da pawdam ki. National Highway 39 Imphal Morelambi Pakthokpadagi Sokhalaba Lamkang Khunaugi Khunja Singgi Fangpham Thokpa Khetipuron Atuba Matamda Pithokpinaba Khunja Singda appeal tawrakli Yumthong Humudran Nipan Rom Laiba Khulasige Manungda Yumthong Yankhani Thoidi Lambi Pakthokpada Sokpa Maramna Lemhoriba Yumthong Kharagi Common Structure Singgi Compensation Pinaba Approval Atuba Matamda Pibinaba Marilenaba Singgi Puning Singsilakli Approval Asugi Matangda Chandel gi DC Krishna Kumar SDO Amadi Marilenaba Sing Yauna Hokiba Sahi Lisingani Tramapan gi December Tarahumdoida Khunja Singga Wari Sanaduna Thazaba kya piramnabasu ngasi fawba thabakto onthoktana lakli haina Khunja Singna pendaba phongdorakli Chandel District ke Lamkang Khunau Search da pangthokpa Paumi Singga unaba amada Khulasigi Chief TH Rengthangna Khunja Singga Marilenaba Singga yanakibagi matungina Chief ama oina Marilenaba Singda no objection certificate piduna lambi pakthokpagi thabak asi satahanki Thazaba Singadu Thabakto Ontok Trabanina, certificate asi Amukan Loshilagani Lonena, Makatana certificate asi Yaudana Tabak Surak Labadi, Madu the Torokpa of a Fatagi Dita, Marilena Singa Pugadavani Haina, Fongdoki.
स्ट्रक्चर की सी पीदबसी करी मरम गिरा ना कोई ना कंप्लेंट का था खिंबिनी था बाइब सिदी अखोई युम से रेक्टिफाई तो बिरो मरम दे उबाक ने साब युम से लेबाक ने साइन है ये चेक ने साब शो उबाक ने साइ है ना असुम है उमने लये अदु उमसी चुमथुक पीरेगा मसागी रेट अदुसो 2019 दगी रेट नुनोट पान बिरो 13-14 की रेट नसु पान बिगनु है ना सिगी अमानी से कंसर्न आउटरीड अपील तौजरी Nakalamaromda Lamkang Kunok Village NH39 AH01 Expansion Construction Affected Compensation Committee ki Chairman Sankil Momo Darnongna Khunja Singh asigi fangfam thokpa lupa crore manga lakh taruk lising marifuni thoiga satruk marifudra manga asigi manungda lupa crore ama lakh humpu lising kunma thoiga chanipan kunthram doi asidi lising ani tarani panda atopa mioi kharana lautunaraga lokthoklamle Sentang asigi matang da thizilubada chandel amadi sora maring kuldage mioi anina lamkang kunaugi hanagi village sipka manaraga senpham sing asi lokthoklamani lana lokthoklamnaba senavada mioi sing amadi makoina lokthoklamniba sel sing athubada fagat pinaba mari lenaba police amadi DC da kyara khana wakalabasu thabakto onthoktana laire haina phongdokki loinena award pa senpham sing fanganaba amasung common structure amadi lambi paktokpada lemhoriba yumthong singi compensation gi approval gi matang da DC na kunja sing da piram ki ba thajaba sing thabakto onthoktaba tarbadi makhal makha kya gi khongjang sangselegani haina makha tana phongdokki अखोई खुन की लैंड कंपेंसेशन की मतंग सिदा 30% 1 crore 60 लाख अमाउंट असी मसक खंगदब मीना संग थर्ड पार्टी सेमगा 1 crore 60 लाख से डिडक्ट तौबीखरे अदुना आइना गवर्नमेंट अपील तौनिंगबदी मदुगी सेनफम असी अखोई लपकांग खुनौगी पैसानी पैसासी रिकवरी तौबीवना गवर्नमेंट आइना हाइनिंगे 1 crore 60 लाख मनुंगदा 60 लाख सी मांगखरगसु 1 crore फाउदी रिकवरी तौबीवना आइना पाउसी मयामदा खंगंजरी पैसादा चेनबा मीसिंगदो कल्प्रिट से बुक तौबिउ अथुबा मतमदा फाबिउ हैना मसी पाउसी हैना खंगंजरी Nakalamaromda lamdam asida ngarangdagi hauna mayai oirapna sukiba nongna maram oiraga Imphal More lambida miyamgi sathok sasinda sauna khudong sadaba mayoknare lambi asigi bongyang khulgi mapadagi hauraga sinam saibom amadi tenopal makhagi Kongkang Khul Fobgi Sarukta Lambi Paktokpagi Thabak Sathari Basinasu Lambi gi Pibam asi hena sokhallai Masigi mathakta Lambi gi Pibam phattabana maram oiraga Lambi asida chenba passenger amadi malpuba gari kya panduna leire hairi Bengaluru gi Tumakuru da laiba Government Free University College ta ngarang pangthokiba thoramda Bharat ki Prime Minister Narendra Modi na Chief Minister N Viren Agriculture Minister V Hankhalian Agriculture Commissioner M Joy Amadi Director Agriculture Laltan Puida Krisi Karman Award lisingani taratanipan kusinakre Award asi Manipurna Food Grain Production Category 3 the overall best performing state oibigdamak kusinarakibani Kumza lisingani taratanipan da Manipurna Food Grain ton million amagi makhada puthokpada makok oibangam kibani Award asida trophy citation amadi lupa crore mangagi senfam yauri Manipurna lemjanigai oiba award asi fangbagi mathakta progressive farmers ani kaksing paji lekai dege yengkhom bisorjit amadi Imphal East lamboi khul awang lekai dege thingbaijam Johnny Sanuna phau amasung pulses chang yamna puthokpagi damak progressive farmers award lauki award asida lupa lakh ani amadi citation sing yauri paugi maraktan aten babre matang nominasi from 28 December 2019 to 6 January 2020. Festival asigi manungchatna Thangta, blood donation camp, Mukna, painting competition, musical night, solo dance competitions, Likon, Miss Singju Queen 2020. Lamdam asida khundaminariba furup kayagi cultural programs su pangthokjaragani. Singsu Festival 2020. Singsu Festival 2020. लमदम मसिदा खुंदा मिनिबा इसना पुनमकना Soidana saruk yaba lakpiyu.
Wangjing Kodompopi Lampakta Pangthokcharagan. lamdam asigi miyamna saruk yabiduna festival asibu mapung phanbi. Break ki matung da makataba pau pijari. KCP PWG na lairiba makai mahiloisang singbu senda lambi onthokpa yaroi. Standard Robert School da tamkiba thingba adu handokpa laitri. School asida tamliba mahiroi sing chaliba tha sigi manungda mama mapa oiba singna atopa school singda hongdokkinaba kokno na haijari haina lub asigi cherol amana hairakli. Cherol aduna makha taraklibade lubna thamliba wafambu thawidrabadi maduda thorakpa afafata sing masa masana pujagadabani. School asigi mahiroi bebisana misiga mari lenana Lup asina misi aduda Chennai haina lauthokraba mioi singna lupta changjarakuna lupna thigaliba asida mateng panglakpana hena makogi afaba oigani su hairakli. Moirang Kendrogi manung chanba Moirang Khoiru gi lambi matam kyagi mamangdige local MLA amadi Marilena Loisangna sembi dabagi asawba phongdoluduna lambi tawkhaiduna miyamna khongjang sangshin khre. Khongjang aduda saruk yakiba maira paibigi lusingbi amana local MLA da lambi sembinaba kyarak hana hijakhre adubu ngasi fawba hana yengladre tha asigi manga fawbagi manungda lambi paring asi semba haudrabadi PWD loisang thingbagi khongjang sangsilagani yauna wafam kya phongdokhe Mama sana yene nga si bog yengde yengda taraga di lambi simi ta chatlallaroi haiba pochi thingasi haina ekoi mara paibina madu thola kanda lairi ex MLA Prithviraj na damaina wari sabiri hawa yamna nungai ipi ekhoina haraujei maram gino haibda mana sungai jo haido mangonda mana gari mapot manga haisi pawpabada mitegi pibok tani adu hojik paliba koi MLA sina masada chaluro ngata di lengbiro ibo yengra haibo ngasi yaw ya ai je koila thabi order laibase tha manga taruk suru bani khona tari se hujibuk thaba am ta pairakte adi di mari lena ba bibak tan pi mayam sanga kanda na koi si PWD se noi CMO haibagi order later bra government noina tali bani haiba singba PWD sanga koi wari du sanna ba ngasi tang ahum ni hayeng mari ni hangchin manga ni tang manga sibogi manung da tokbirak ta taragadi akoi PWD thong tin Ngarang ahing nongyai matung ngasi ayu pung amarom taba matamda Bisnupur Police Station gi manung chanba sunusify-da thokiba lambigi khudongthiba thodok amada mioi ama laikhidre amana asopan nangkhre laibak thiraba thodok aduda laikhidraba mioi adu iril bung kabui khuldagi thangjam ajaw sahi 18 apokpa santa kawi soklaba mioi aduna khul adumaktadagi pakpau kamai sahi 19 apokpa pauganglung kamai kawi mahak Rims Hospital da laikanari hairi Imphal West District ki oina inner line permit launaba kem ama January mari amadi taruki ayuk pung 10 dagi numidang wairam pung mari fawba thangal bazar gi dharmasala da pangthoklagani mapalam dagi permit yauduna changsilakhiba mioi singna hairiba numit ani asida laktuna permit lauba yaragani haina Imphal West ki DC Naurem Pravin Kumar na thadrokpa cherola mana hairi cherola sina makha taraduna regular permit ki oina passport size photo ahum Aadhaar card sponsor piriba mioi adugi Aadhaar card copy Seloina lupa chamanga loina rakadabani amaromda temporary permit ki oina passport size photo ahum Aadhaar card seloina lupa chama sangani regular permit ki oina validity ase tha tarukni aduga temporary permit ki oina validity ase numit 15 ni hairi Haukiba December ki kuntra mathoida lamdam asigi TV channel amana sinduna thangmaiban gi thau ground da pangthokiba mega manung hutna da panelist amana Manipur da ILP gi matang da mahiroi Kaktana Khongjang Sangsinba Horaki Haikibu Wafamadu Miam da Lana Uhunbani Haina Indigenous Peoples Association of Kanglai Park Ifak na Thadrok Pacherola Man Hairigli Cherolan Sinamaka Taraduna Kumza Lising Magachamapan Marifutara Taretke November Taranipanda Ipsana Lusingduna Miam Puna ILP gi Khongjang Sangsinba Hoke Matam Mamada Friends Housingna Ipak Haina Kangnaraba Lup Asina Kumza Lising Aniga Manga Dagi Hona Manipurda Hana dagi Chanaramba Bengal Eastern Frontier Regulation 1873 bu Amuk Hanjinaba Miyam Puna Khongjang Sangsin Kiba Amadi Kumza Lisingani Taruki July Thada Ipsa gi Officer ILP Demand Committee Semduna Lebak Miyam Puna Khongjang Sangsin Kiba Kyabu Nathaiduna Mahirulup Khaktana Changshin ba Khongjang Oina Lebak Miyam da Uhan Kiba Thong adu Yaningde Lamdamasigi Tuan Tuan ba Mahiroi Lup Sing CSO Sing Amadi Lebak Miyam Puna Sangsin Kiba Khongjang aduna Manipurda ILP Sana Habagi Ayaba Pirakibani Maram Maduna Miyam da Lana Uhan Baya Wafam Sing Matungda Fongdok Pigano Hairakli Mau Imphal Coordination Committee Amadi
The Progressive Youth Association lamsang kaithel na sinduna nonglakta ngasi kumja lising ani kungi ahan boina lamsang bazar da mau kaithel famkhrai akanba nongju marakta famkiba nongmagi oiba mau kaithel aduga mari lenana mau women business union gi president kapainina anoba sahina lakpagi iroinana paliba lengak asina akakna ba mafam amada tang taba mau kaithel ama sabiyo haina lengak ki puning singsilakpaga lenana mafam da koina satuna nongju nungsa marakta wana leliba asibu nungsibiyo haina mabungning nungsina fongdokhe Mafam afaba amada nungsina pigani haibasi ekhoi hop tawraga leibane ado ngasidi ekhoi amuga phajana chot khare aduna yam nungsibiro thun athuba matamda nungsibiro haibasi ekhoina ipaima oiba ekhoi ge mau manipur ge luchingbi singge siam ge mafam dasu amuka hanna ningsingjari haibasi aina haijari Leibak asigi FCI gi unit singda thokliba problem kya se hokiba sahi kya gi mamangdagi FCI amadi Government of India gi CAF and PD Ministry ga khujek pinakiba MOU singda yaukiba wafam sing satabana ni haina akom lup kanglei pangna thadrokpa cherola man haire cherola sina makha taraduna hojik sinmi singda thokliba chainaba kya asigi matangda FCI na mijeng changpham thoi nongmagi surga chara taliba FCI gi sinmi singna thabak suba fangdabana maram oiraga thengnariba khudong sadaba kya asi yengbiraga FCI amadi mari lenaba authority singna hojik FCI ga mari lenaba unit singda thokliba chainaba kya asi athuba matamda loisina bahona biu hairi paugi marakthana tenba bare matang longminase khurumjari lamjingba finance na makhal khudingmaki gari sing haibadi 2-wheelers 4-wheelers commercial vehicles amadi commercial equipment singeba loan pisari documents isang changdana amadi processing matam changdana yamna laiba mawongda loan phongbiragani amadi adomgi achinba thubagi damak mayamna wabiragano makhal khudingmaki gari ke asu bandan lawjari Christmas ke oiba khadaba offer su pisari akupa marolgi damakta lengsinbirau lamjingba finance Nagamapa Rims Road opposite Nitainanda Temple natragana lamjingba finance uripok hawam diwan lekai Ekhoigi phone number 6909959834 da contact tobiro Madeline Ambulance Service Manipurna pung kunmari chupna miyam gi seba tawjari ambulance service asina miyam da pizari ba service singdi yumdagi hospital da pukhatpa hospital dagi yumda puthaba hospital amadagi hospital amada puba yum thangnariba state singda anaba sing puba amadi lawba loinana India gi mafam khudimakta chatpa yaraba air ambulance ki service asina chingbani masida natana lambi gi accident ta lemna hospital da pukhatuna miyam gi mateng pangjari adom sunga simak save tawshin biu aikhoi gi contact number 9205987988 natraga play store sangbiduna Madeline F download tobiu break matungda makhata pa pawmu pizari Assam Rifles ki More Battalion ngarang Indo-Myanmar border dagi lupa crore 3.9 rongi mal oigedaba aina yadaba polam kaya fagat pangamkrai polam singadu sakhang da bami amana Myanmar rom dagi puthortuna India gi border lansin ba honari ngaida mathau tawkiba Assam Rifles duna let bakhanda polam singadu hundoklam laga mioi adu Myanmar rom da amuk sensin ki hairi makhata ba action lokona ba fagalaba polam singadu More police ta sinakre hairi Ngarang tilpung mariga minute ni furom ta badwaida lelong police ke SI KH Santos Singh lusingba kangbu amana gari huran bada chena bani haiba mioi ema lelong oil pump manakta leiba auto car wash manakta ge fare haire farba mioi adu lelong haurebi sambru khongdage Muhammad Amir Khan chahi kuntaret apokpa Muhammad Narsir Khan kawi fagalaba mioi adu dage mahang huralakpani haiba number thadriba Royal Enfield bullet chassis number ME3 US 5C1JA398174 aduga engine number U3S5C1JA664818 oiba gari amasu mafam adudagi fagat pangamkhre haire fagalba mi adu makha taba wahang pahung sathabagaloina case ama lokhatkre haire Agartala ge Avoinagar da leiba ibudau puthibagi numit mangani sathagadaba tararak suba haraubagi thoram ngarangdagi hokrai Putiva Welfare and Cultural Society Avoinagar Tripurana Sinduna Pangthokiba Lai Haraubagi Thoram Haudokpa Aduda Manipur gi Lok Sabha gi MP Dr. R.K. Ranjan special guest oina sarugyakhe Lai Haraubaduda numit khudinge Maitai amasung Singmi Singi Nat ki oiba thoram kya utkedauri loinena Haraubaga
Mari Lenina, Marini Chanbanumita, Manipuri Forest and Environment Minister T.S. Shyamkumarna, Atoy Mitunian Oina Saruk Yaragan Hena, Putiva Lai Harauba, Utsap Committee Convener, Sinam Deepak Kumarna, Fongdrakli. Sri Sri Bhagyachandra Manipuri Dance Academy Lakhipur Kasarna organized Tauraga, Jawaharlal Nehru Manipur Dance Academy JNMDA Imphal sponsor Togduna, Konjeng Laikai Hari Mandop Lakhipur Kasar Assamda Mamang Sahigi December Gi Tangkun Mapandagi Hogduna Thasigi Tarani Toy forward Satagadava Numit Tara Mangani Gi Oiva Nata Sankritana workshop Mafung Fana Pangtokli. Workshop asida isai tambanupa kun mathoi aduga pung tambanupa taranithoi punna miyoi kuntrahum doina saruk yari loinana Jawaharlal Nehru Manipur Dance Academy Imphal dagi nata sankritan pungi guru Maihobam Satyavan Singh isai guru Laisram Birajit Singh amadi pungi assistant oina Sanasam Santi Kumar Singh na takpi tambiri This Mitra Wani Center Mamda Mafam Pangtokun Hantak so Assams the Pangtoisi Si Lakhipur Sumataraga, Dagi, Gold Kakano, the Kogi, Alagandi, Lasham Kunda, Maga, Lala, Abragan, Ani, from the Ani Maga Ohunzi. Magnitude Sinduna Hokiba December Contrada Bangalore Gate Hotel Otera the Pangtokiba, Mr. and Miss Little South India Lisingani Trampanda Manipur Gate, Derek Moirangtem Chahitra Matoina, Mr. South India Gate, title Laura Cray. Derek Imphal Gay School Sagai Jam Director Leva. Somarendro Moirangtem Amadi, Minolta Moirangtem Anigi, Masani. Derek Moirangtem Hosik Bangalore Gi St. Francis ICSE School da Mahitam Libani. Panbay competition Aduda, Kerala, Karnataka, Tamil Nadu, Telangana Amadi, Andhra Pradesh State Chigidi, participant Puna, Chatruk Henmana Sarugyaki. Odisha Gi Bhubaneswar Laiva Kalinga Institute of Industrial Technology, KIIT, Nanhi Farida Mamang Tagi Hokiba December Gate Tangkumapan the Pangtokiba Little Miss India Contest Thobal District Ki Ukongsang May Lekaidagi Ramya Thangzamna Little Miss Mona Lisa Gi title Laura Cray Thobal District Ki Ukongsang May Lekaidagi Thangzam Radeshyam Amadi Thangzam Ahanbi Anigi Masanupi Rania Thangzamna Ngasi Imphal International Airport Tunglabada Ukongsang Apunba Club na Sinduna Mahapu Masing Yamlaba Miyamna Harautiam okay. Wangoi Assembly Constituency ke manung chanba top sifai makha lekai dalaiba nungthel laiba nupilup top sifai na sinduna ahan ba ningthem khudol haina mingthon ba tengbang pipi ke thormama ngasi pangthokrai thormaduda ahal oirabe ima kun mathoida blanket khudol tamke thormaduga mari lenana amuko ge president Fairizam Nando Luwangna haikibada ahal oirabe ima singbu minungsi utuna nungthel laiba nupilup na makhoina ngamjaba khudol khara pi ba haibisi yamna puning thoganingai oi Ahal Singbuluna Nungsina Tobi Bahibisi, Quaidigi Wang Bamia Bigi Dermani, Amoromda, Nuntia Lema Nupi Lupki President L. Comdon Lemana. Ngasi Ahal Orevi Ima Singda, Tamzariba Ningtam Kudolasi, Lekash the Leva, Nupi, Nipana Sava, Tengbang Lup Koba, Lup Asigi Makedigi, Pangbirakuni Amadi, Makatana Suhariba program Singasi, Tokikani Haiki. Paugi Maratan attend Brematang Luminisi. Menta Events is organizing Menta Fest 2019-20 from 31st December to 9th January 2020 at Waroi Garden, Laimaram. Co-powered by Kangla Construction in association with Career Info Solution. Enjoy the indigenous foods of Sekmai, Andhro, Laimaram, and many others. Experienced international chefs from across the globe. 10% off barbecue nights, bye-bye and New Year special. Tickets available at the following stores. Come and explore the beauty of the garden. Menta Events to rejuvenate the economy of Kanglei Park. Breaking Matung Damayam Butaram Noksha Bolin and Makatapa Pau Pizari. Central Lagang na Nagaland da Afasfa Tataruk Amaga Sangdoki Bagi Tongbo, Nagai Students Federation Amadi, ZDU na Akamamong da Yaning the Pongdrogli. NSF Amadi, ZDU na Tongan Tadrokpa Gerald Singna, Santi Unileriva Nagalandbo, Center Langak na Irang Leba Hunduna, Naga Praza Singbu, Security na Ot Neiba Yana Bahonaba Tong Hainasu Maral Sirakli. Iranian Revolutionary Guard ki Major General Qasem Soleimani Amadi Mahaka Loina ba yauna Miyoi Taret ngasi ayuk angan bada Baghdad Airport da US na airstrike chathaduna hat khra haina Pentagon confirm tawkhre
US President Donald Trump na Iranian Revolutionary Guard Major General Qasem Soleimani bu hatnaba yathang pikraba matung ngasi ayuk US na yamna section na air strike sathaduna Major General adu hatkibani hairi. Hauji amuk sanabagi pau phangbigani. All Jirivam Sports Association AJS Jirivam na sinduna Jirivam gi SP Moirangthem movie gi Laikhidraba Masanupa gi maming da pangthokpa ahanba Moirangthem Jodish Chandra S Memorial Invitation Football Tournament lisingani kun team 13 na saru yaduna ngasidagi Jirivam Higher Secondary School gi playground da hokre ngasi tournament hokdokpa numita sanakiba match da PFC na KSC bu Panjil ani amada maithiba PK hayengi match da Digar Mar Sporting Club Markolian Amadi JYC Jaral Pokpi Anina Sanaragani. Thasigi Kuntra Matwidagi Hoduna, Matang Thagi Ani Fauba, Sandigargi, Mohali Indoor Holder Pangtokadaba, Federation Cup Sub Junior, Junior Senior Men's Amadi, Women's Jitkunedo Championship Lisingani Kunda Saru Yanabagi, State Trial Selection Thasigi Mangada, Yaripok Bisnu Nahamaya Lekai Community Holder Pangtolagani Haina, Jitkunedo Association of Manipur Thadro Pacherola Manahirli. Ayuki Pung Taret Makaidagi. Ayuki Pung Mapan Makai Fauba Satakadava Trial Selection Asida Saru Yabiningba, Mioshingna, Matam Sana Lakuna Trial Selection Asida Saru Yabu Yaragani Hena, Gerol Asina Makatana, Fondorokli. Housing Asin until the phone Kiba Manipuri Pause, sing a Sigimari Pau Pune Yaminese. Kanglay Paki Mayra, Child Care Center Karada, Angang Sing Pazana, Loina Bidabadagi, Wakal Gilena Lakpa Yaure. Register Togdaba, Diagnostic Center Kunipanda, Ana Laenga Marilenina, Test Obagi Report Log Dana Bakangan Cray. Standard Robot School Dagi, Mahiro Sing Thasi Manunda, Hongdoki, PWZ. Pandam, Desangitara Nipaluk Suba Mapokumon Pangtokre, Singu Maiso Konang Taba Award. Tokre, Education Yogdana, Levaka Masakat Payaroi, Ratan Kumar. Lambi Thasi Second Fauda, Lambi Sembi Drabadi, PWD Office Things Lagani. Manipur Lenga Kitabakuto, Operation Success, Passion Dagi Fibam Tahangumse, RPIA. National Congress Yorubasing, Imfal Halakle. Nupising na Lengak Sasanda, Henakong Tanginaba Amadi, Iron Semnaba, Iho Makasatanaba Warek Lokre. Pogzel. Maida Pibising na Lambi Tokai Kray, Lambi Sem Drabadi, PWD Office Things Lagani. Miam. Juvenile Justice Act ngak tabana angang singda wakalena nabagi maram oihali sumati bala mating leiba pari ama semna bahona duna lakli desam kangla pau lupa lak marifuge Nagaland gi senior politician hatnaba thorang toromba gangster ama CBI na case register tokre center gi mathang gi step ti Rohingya Singh leibak asidagi chathan khibani makhoi CAA gi mata Indian citizenship eligible oide Jitendra Singh Mayra Paibi Singh na lambi sembi dabadagi lambi tawkai duna tingjin kray. Aroy badamaroy pom kana fongbigani. Child Care Institution Singda angang sing ningthina thambidaba amadi ningthina loina bidabana angang singda mental health ki problem kaya thokale haina Manipur Commission for Protection of Child Rights ki chairperson Sumati Balaning thokjamna hai kray. Desam ki tara nipalak suba mapok kumon thoram pangthoktuna mathong masa khangba oza tareta sahi asi gyoina jingu maiso konang thabe award khusinaduna ikai khumna ba utkrai Miyam puna wakal taminadraba amadi section drabadi the addiction center kya lingduna su mayai ka badrak tagi laptop ngamloi haina social welfare ki director NG Utamna phongdokrai amadi Imphal Morelambi Pathokpadagi Sokalaba Kulsingi compensation Pitok Yauna Authority ga Yanaki Wafam Sing Tabak to Ontotrabadi Makal Makakagi Kongzang Sansil Kadori Ngasi gyo na di matang sida Manipuri Pau Lejare Times of Manipuri Manipuri Pau yang biru sing bamu kana kurum jare